everyone, ngasi akong video na puduna lae. Ngasi hinjang sina kaino hairagadi egg curry thongbanebako. Egg curry adugi sigana sinju laire, sigana salad laire bako. Ngasi mathen se sega laire meyam do chaba horage wa jangang dabida chaba horage. Thumbnail gini light mangan se khara wale phuba. Imonda fajadra hese. ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯄꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯒꯤꯐꯠ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯗꯅ ꯃꯍꯤ ꯂꯩꯔꯦ ꯁꯤꯒꯁꯨ ꯃꯍꯤ ꯂꯩꯔꯦ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯗꯣ 신주 ꯑꯩꯅꯅꯦ ꯃꯍꯤꯁꯦ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯥꯂꯨꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯩꯅ ꯇꯣꯃꯦꯇꯣꯒ ꯑꯣꯏꯅ ꯊꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯥꯂꯨꯒꯗꯤ ꯑꯥꯂꯨꯅ ꯄꯠꯊꯔꯛꯄꯗ ꯃꯄꯣꯟ ꯇꯥꯔꯛꯄꯗ ꯆꯥꯕꯗꯣ ꯍꯥꯎꯖꯟꯗꯕꯗꯣ ꯁꯤ ꯄꯨꯝꯅꯃꯛ ꯍꯩꯖꯜꯂꯒꯦ ꯑꯩꯗꯣ ꯆꯥꯔꯕꯅꯤꯅꯀꯣ ꯇꯥꯔꯦ Tommy Hoye. Tommy nungalire.
Một xào rồi. 제 지금 국가는 게 이런 좋아. 뭔가 나오지 않아. 아, 썸니 누가이다구나. 그거 없는. ꯑꯗꯨꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ. ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯎꯔꯦ. ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯎꯔꯦ. ꯈꯨꯍꯥꯎ ꯊꯤꯅ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ. ꯍꯥꯏꯗꯤ ꯅꯍꯥꯟꯉꯩ ꯑꯂꯨꯒ ꯊꯣꯡꯕꯗꯣ ꯉꯁꯤꯁꯤꯅ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯑꯩꯅ ꯊꯛꯏꯁꯦ. ꯑꯗꯩ ꯏꯪꯊꯝꯊꯥꯅꯤꯅ ꯏꯪꯕꯅꯤꯅꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯍꯥꯎꯋꯦꯕꯀꯣ. ꯑꯗꯩ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯦ. ꯂꯥꯁꯇ ꯃꯣꯔꯣꯛ ꯁꯥꯔꯛꯑꯦꯕ. ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯎꯃꯟꯈꯤꯗꯅ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯅꯨꯡꯗꯥꯡꯗꯅꯦꯕꯀꯣ. ꯑꯌꯨꯛꯇ ꯅꯝꯕꯁꯨ ꯌꯥꯎꯏ, ꯅꯨꯡꯗꯥꯡꯗ ꯅꯝꯕꯁꯨ ꯌꯥꯎꯏ. ꯕꯠ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯣ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯡꯗꯥꯡꯗꯣ ꯑꯗꯨꯝ ꯇꯨꯝꯅꯤꯡꯕꯒꯤ ꯇꯨꯝꯊꯣꯛꯈ꯭ꯔꯀꯥꯟꯗꯀꯣ ꯚꯤꯗꯤꯑꯣꯗꯣ ꯅꯝꯍꯧꯗ꯭ꯔꯦ. ꯑꯗꯨꯗꯒꯤ ꯑꯌꯨꯛꯇꯁꯨ ꯅꯝꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯅꯝꯃꯤꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇꯗꯤ ꯋꯥꯏ ꯁꯪꯉꯦꯕ. ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯣ ꯍꯌꯦꯡꯗꯤ ꯏꯃꯣꯏꯅꯨꯅꯤꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯀꯃꯥꯏꯅ ꯈꯣꯏꯔꯝꯃꯤ ꯍꯥꯏꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕ. ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯃꯣꯏꯅꯨꯁꯦ ꯑꯗꯨꯝ ꯂꯥꯠꯂꯦꯕꯀꯣ. ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯧꯕꯒ ꯃꯅꯤꯄꯨꯔꯗ ꯇꯧꯕꯒ ꯍꯥꯏꯗꯤ ꯈꯔ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯂꯩꯌꯦ. ꯃꯅꯤꯄꯨꯔꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯐꯨꯁꯦ ꯃꯊꯪ ꯊꯝꯃꯒ ꯃꯣꯏꯗꯤ ꯑꯗꯨꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯂꯩꯒ ꯁꯤꯕꯤꯔꯒꯀꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯥꯠꯂꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅ ꯂꯩ ꯁꯤꯕꯤꯗꯦꯕ. ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯣꯏꯅꯨꯁꯦ ꯆꯦꯡꯕꯨ ꯃꯅꯥꯛꯇꯗꯤ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯨꯒ ꯊꯝꯃꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕ ꯀꯃꯥꯏꯅ ꯈꯣꯏꯔꯝꯗꯣꯏꯅꯣ. ꯑꯩꯈꯣꯏ ꯃꯃꯥ ꯈꯣꯏꯁꯨ ꯌꯥꯝ ꯍꯩꯖꯅ ꯈꯣꯏꯔꯝꯕ ꯅꯠꯇꯦꯕ. ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯝꯄꯜꯗ ꯑꯩꯈꯣꯏ ꯂꯥꯏꯗꯨꯒꯤ ꯀꯥꯏꯗꯅꯕ ꯍꯥꯏꯅ ꯂꯥꯏꯗꯣ ꯅꯤꯡꯖꯕꯒꯤ ꯈꯣꯏꯔꯝꯕꯅꯦꯕ. ꯑꯗꯣ ꯌꯥꯝꯅꯗꯤ ꯍꯩꯇꯦ.
ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ